ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯃꯤꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯄꯨꯡ ꯃꯌꯦꯛ ꯔꯥꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛ ꯈꯨꯅꯨꯡ ꯃꯌꯦꯛ ꯑꯁꯤ ꯂꯣꯟꯊꯔꯛꯄ ꯃꯄꯨꯡ ꯃꯌꯦꯛ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯃꯤꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯠꯌꯦꯡꯅ ꯇꯝꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ ꯂꯨꯞꯁꯤꯡꯕꯨꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯐꯤꯆꯔ, ꯑꯩꯒꯤ ꯃꯤꯡꯅ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤꯒꯤ ꯂꯣꯟꯆꯟ ꯄꯊꯥꯞ ꯒ꯭ꯔꯥꯃꯥꯔꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯃꯌꯦꯛ ꯔꯥꯏꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯅꯩꯅꯅꯕ ꯇꯧꯖꯔꯛꯂꯒꯦ꯫ ꯑꯍꯥꯟꯕꯗ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯁꯦꯟ ꯅꯝꯕꯔ 466ꯀꯤ ꯃꯈꯥ ꯇꯥꯔꯛꯄ 467ꯅꯤ꯫ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯒꯗꯕꯅꯤ꯫ ꯔꯥꯏ ꯍꯥꯏꯕꯁꯤ ꯏꯪꯂꯤꯁꯇ ꯑꯥꯔꯒ ꯃꯥꯟꯅꯔꯦ꯫ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯔꯥꯏ ꯑꯁꯤ ꯏꯪꯂꯤꯁꯇ ꯑꯥꯔꯒ ꯃꯥꯟꯅꯔꯦ꯫ ꯔꯥꯏ ꯔꯥꯏ ꯁꯨꯃꯥꯏꯅ ꯄꯥꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯅꯨꯡ ꯃꯌꯦꯛꯅꯤ ꯁꯤꯅ ꯔꯥꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯅ 21.1 ꯁꯤꯗꯩꯗ ꯃꯥꯅ ꯄꯥꯔꯠꯁꯤ 21 ꯑꯣꯏꯕꯅꯤꯅ ꯄꯥꯔꯠꯁꯤ 21.1ꯗ ꯔꯥꯏ ꯍꯥꯏꯗꯣꯛꯄꯗ ꯈꯅꯥꯎꯒꯤ ꯃꯑꯣꯡ꯫ ꯑꯗꯨꯅ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯃꯄꯨꯡ ꯃꯌꯦꯛ ꯑꯁꯦ ꯔꯥꯏ ꯑꯁꯤꯒꯤ ꯃꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯈꯅꯥꯎꯒꯤ ꯃꯑꯣꯡ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯅꯩꯅꯖꯔꯤꯁꯤ꯫ ꯔꯥꯏ 11.1ꯒꯤꯗ ꯃꯥꯒꯤ ꯍꯥꯏꯗꯣꯛꯄꯗ ꯈꯅꯥꯎꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯍꯥꯟꯕꯗ ꯈꯧ ꯅꯤꯛꯏ ꯂꯦꯔꯤꯡꯁ ꯚꯥꯏꯕ꯭ꯔꯦꯠ ꯂꯦꯔꯤꯡꯁꯤ ꯅꯤꯛꯏ ꯍꯥꯏꯇꯥꯔꯦ꯫ ꯈꯧ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ ꯈꯅꯥꯎ ꯍꯥꯏꯔꯤꯕ ꯁꯔꯨ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯏ ꯚꯣꯏꯁ ꯄ꯭ꯔꯗ꯭ꯌꯨꯁ ꯑꯅ ꯈꯧ ꯅꯤꯛꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯈꯧꯅꯤ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯑꯣꯏꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯛꯂꯤꯕ ꯄꯥꯐꯜ ꯑꯁꯤꯗ ꯁꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏꯔꯤꯛꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯁꯤꯒꯤ ꯁꯔꯨꯛꯁꯤꯅ ꯀꯣꯛꯀꯤ ꯁꯔꯨꯛꯅꯤ꯫ ꯈꯅꯥꯎꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅꯕ ꯃꯐꯝ ꯌꯥꯎꯔꯕ ꯃꯐꯝꯅꯤ꯫ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯀꯨꯞꯄꯗꯤ 2 to 6ꯇ ꯍꯥꯟꯅ ꯅꯩꯅꯖꯈ꯭ꯔꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ꯫ ꯑꯗꯨꯅ ꯁꯤꯅ ꯈꯅꯥꯎꯒꯤ ꯁꯔꯨꯛꯀꯤ ꯆꯤꯜꯂꯣꯝꯗ ꯂꯥꯛꯄꯗꯨꯅꯤ꯫ ꯁꯤꯅ ꯋꯤꯟ ꯐ꯭ꯔꯣꯝ ꯂꯪꯁ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯈꯧꯅꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯋꯤꯟ ꯐ꯭ꯔꯣꯝ ꯗ ꯂꯪꯁꯇꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯅꯨꯡꯁꯤꯠꯀꯤ ꯂꯝꯕꯤꯁꯤꯗꯩꯗ ꯂꯥꯛꯑꯦꯔꯒ ꯚꯣꯀꯦꯜ ꯀꯣꯔꯠꯁꯤꯗꯩꯗ ꯅꯤꯛꯑꯅꯤ꯫ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠꯅ ꯌꯩꯁꯟꯕ ꯃꯇꯝꯗ ꯅꯤꯛꯑ ꯃꯇꯨꯡꯗ ꯁꯥꯏꯁꯤ ꯅꯤꯛꯑ ꯃꯇꯨꯡꯗꯒꯤꯗꯤ ꯈꯅꯥꯎꯒꯤ ꯁꯔꯨꯛꯁꯤ ꯅꯤꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅꯅꯤ ꯁꯤꯗ ꯈꯧ ꯅꯤꯛꯏ ꯂꯦꯔꯤꯡꯁ ꯚꯥꯏꯕ꯭ꯔꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯈꯧ ꯅꯤꯛꯄ ꯑꯣꯏꯔꯒꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯏ꯫ ꯃꯃꯥꯡꯗ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭रे ꯈꯧ ꯅꯤꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭रे꯫ ꯃꯈꯥ ꯇꯥꯔꯛꯄꯗ 21.2ꯗ ꯔꯥꯏ ꯍꯥꯏꯗꯣꯛꯄꯗ ꯆꯪꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ꯫ ꯑꯗꯨꯅ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯃꯄꯨꯡ ꯃꯌꯦꯛ ꯑꯁꯦ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯀꯔꯝꯕ ꯁꯔꯨꯛꯁꯤꯡ ꯆꯪꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯂꯩꯇꯣꯟ ꯇꯤꯞ ꯑꯣꯐ ꯇꯪ ꯂꯩꯒꯤ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛ ꯁꯤꯅ ꯂꯩꯒꯤ ꯁꯔꯨꯛꯅꯤ꯫ ꯁꯤꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯅꯤ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯇꯨꯅꯤ꯫ ꯁꯤꯅ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯁꯤꯅ 15ꯁꯤꯅ ꯕꯦꯛ ꯑꯣꯐ ꯇꯪ ꯂꯩꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯅꯤ꯫ ꯍꯧꯖꯤꯛ ꯆꯪꯉꯤꯁꯤ ꯂꯩꯒꯤ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯁꯤ ꯆꯪꯒꯅꯤ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤ ꯍꯥꯏꯗꯣꯛꯄꯗ꯫ ꯃꯊꯪꯗ ꯆꯤꯟꯕꯥꯜ ꯂꯤꯞ ꯆꯤꯟꯕꯥꯜꯒꯤ ꯁꯔꯨꯛꯁꯤ ꯆꯪꯒꯅꯤ꯫ ꯁꯤꯅ ꯃꯊꯛꯀꯤ ꯆꯤꯟꯕꯥꯜꯅꯤ ꯑꯞꯄꯔ ꯂꯤꯞꯅꯤ꯫ ꯁꯤꯅ ꯃꯈꯥꯒꯤ ꯆꯤꯟꯕꯥꯜꯅꯤ꯫ ꯑꯗꯨꯅ ꯂꯩꯇꯣꯟ ꯑꯃꯁꯨꯡ ꯆꯤꯟꯕꯥꯜꯁꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯒ ꯌꯥꯔꯤꯒꯤ ꯁꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯁꯥꯏꯁꯨ ꯆꯪꯒꯅꯤ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯆꯪꯒꯗꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯃꯄꯨꯡ ꯃꯌꯦꯛ ꯑꯁꯦ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯁꯝꯂꯞꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦ꯫ ꯁꯤꯗꯩꯗ ꯌꯦꯡꯕꯤꯌꯨ꯫ ꯁꯤꯗ 21.3ꯗ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯁꯤꯗ ꯔꯥꯏ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡ ꯃꯣꯗ ꯑꯣꯐ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯑꯣꯐ ꯔꯥꯏ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯔꯥꯏ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯊꯪ ꯄꯥꯊꯖꯔꯛꯀꯦ꯫ ꯔꯥꯏ ꯍꯥꯏꯗꯣꯛꯄꯗ ꯂꯩꯇꯣꯟꯅ ꯌꯥꯔꯤꯗ
अमुक्तंग खपलगा चिंबाल काथोई ngaugi athotpa sarukna natol lambi thingi masida haisi karinu hayu matamda rai haidokpada laitona yarida amuktang khaplaga haibadi rai haidokko matamda se number 13 tik optang aje laiton sinana mathaki yari gi mana asidei da amuktang khapga neba aduga खबलो मतुंगदा चिंबाल का थोरकदब चिंबाल जी का थोरकदब राय हाइब मतमदा सिगी लैतोनसिना यारीदा खप मतुंगदा चिंबाल का थोरकनी अदुगा ngaugi athotpa sarukna nato lambi thingi ngaugi athotpa saruk haibadi sigi number 7 so pele ngaugi athotpa saruksina matholomda haigalaga nato lambi se masi thingani haiba maramatuna raiji haidoko matamda kari changi haiba matamda aina hoje hajariba मागी सिदा अहमदा लैटोन जिंजु संगनी यारीजु संगनी चिंबालजु संगनी अदुना लैटोन जिना लैगी मतोन थंग सरुसिनेना मथक्की यारी जिदैदा अमुतंग सटलो खपमगा मखादा फलो चिंगदर कदबा हाइतारे चिंबालजी काथोर कदबा अदुगा सिमु मतम जिदैदा अमु ngaugi athotpa saruksidda lैगी मनिना लैगी मनिंग छंगबा सरुक्सु लैरे अदुगा ngauna नातोन लंबी सिदा सिगी नातोन लंबी सिदा लेगिबसे सिगी नातोन लंबी सिदा ngauसिना मथक्ता हाइगतकदबा हाइतारे मथक्ता हाइगलबा मतुंग सिदा नातोन लंबीदा अमुसु थिंगनी अदुनदी आई मसी राइजे म हाइननबा मोंगदु तौजरके करमना हाइगदेदु अहानबदा लैतोनसिना यारीदा खपगा मखादा चिमालजी काथोरके अदुगा हाइरके राय अमुकाना हाइजगे राय अमुकाना जगे राय सुमाइ तो मतमदा ngौना मथक्की नातो लंबी सिदैदा थिंगरकांदा थबो मिदै थोरप नुक्सिसे मसी थिंगरनेबा सुमाइ तौदुना राय हाइरिबा एक असि हाइदोय अमुतंग हाइजगे राय तंगा हन हाइजगे राय सुमाइ तौदुना राय हाइरिबा एक असे हाइदोय अदि मखा तारप अमु सिदैदा राय गी डिफिनिशन वाहनथो हाइतारे माइ वाहनथो सी डिफिनिशन सी करिनो हाइबा मतमदा मयेक असि खौनिकपा मसा हाइगिबा ममांगदा खौनी हाइबदो खौनिकपा लैतोन यारीगी लैतोन अमसुंग यारीगी लैतोन निकपा खुनुंगे कौई अदुना ममांगदा हाइखिबा सिंगदो रायगी मतंगदा मयाम दु सुबसिनजरेगा रायगी डिफिनिशन आइडेंटिफिकेशन असे मसी हाइदोकनी मदुदी राय हाइब ए असे मसी मतौ करम तन माइ डिफिनिशन हाइगदगे हाइबदो हाइजरके मये असि खौनिकपा लैतोन खपा अदुगा नातोल लंबी थिंगबा खुनुंगे कौ ई अमुकान हाइजगे राय हाइबा ए असिगी डिफिनिशन असे राय हाइबा मये असे यारीगी ओइबा चिंबालगी ओइबा खौनिकपा खुनुंगे कौ ई अदुना असुमना राय हाइरिबा मपुंगमे असिगी डिफिनिशन असे असुमना हाइगनी अदुना राय हाइरिबा मपुंगमे खुनुंगे असिगी डिफिनिशन हाइर मतुंगदा मागी सिजिनफमसे अमु हन्ना हाइजरके करी करीदा राय हाइरिबा मितै मये खुनुंगे असिना करम करमबा मफमदा आइदि वहाइगी मफमदा सिनगे हाइबदो अमु येंगमिनसी सिदेदे येंबिउ राय हाइबा मय असि करम करमबा मफमदा सिनगे हाइबदो अमतंग येंगमिनसी राय खुनुंग मये की सजिनफम यूजेस ऑफ राय है सिना वर्ड नि सिना प्रोनाउंसिएशन नि खोंतोनी सिना मीनिंग नि नंबर 1 द राजेश राजेश अदि सिना प्रोनाउंसिएशन नि सेशन नि इंग्लिश ता इबनी मीनिंग द नेम ऑफ ए पर्सन मी अमगी ममिंग हाइबा नेम ऑफ ए पर्सन नेम ऑफ ए पर्सन मी अमगी ममिंग नि राजेश हाइबसे मतंग असिदा राय हाइबा मपुंगे खुनुंग खुनुंग मे से वाहेगी आहान बिद लेरे
Matangda say number 2 da marak between. Adana marak aina parni CG marak hare ada English tana between haba. What ani nasraga karimbani ki marak haba. Masangda say number 3 da mara root of plants. Ana mara haibsina karino haba matamda root of plants. Pambi singi mara haitare. Lebak to sapado. Aduna sidida a ani laisi long tone erpagini sina atap laisi sina long tone erpagini sina a anila a ani laisi mato wasum tawdana rai hariba khunungye ase wahaigi ahan bada lebi yai marakta su lebi yai natraga aroi bada lebi su yai adi atopa mana yengsin gadaba amana rai hariba ye ase mapung mai ase khunungye ase karamba Maming shu kaubagi habdo muka hana hajage rai mayek asi lom tharakpa mapung mayek khunung yek shu kau I amuka hana hajage rai mayek asi lom tharakpa mapung mayek khunung mayek shu kau I aduna rai hariba mapung mayek asi lom tharakpa mapung mayek natraga khunung yek haina shu kau I khunung yek habisida lom tharakpa mapung mayek haina sukawi masigi maramdi ai hana jumamangda hajakre ai khoina wangang matamda matangi matung ina wangangda hongba lakpadagi hongba laiba wangang adubu sanana haidokpa yanabagi damakta atopa mapung may trani pangi mathakta su hapsali haiba mapung may sing ado adugi manungda rai haiba may asisuni aduna lom tharakpa mapung may oiba maramna rai haiba sisu lom tharakpa mapung may su kau I aduna lom tharakpa mapung may ki matangda matangi upload tawbudasu matang hajarake ngasigidi rai haiba mitai me ki mapung may khunung ye lom tharakpa mapung may asigi matangda hajaba lojare channel asigi mamingna Manipur language feature aigi mingna ngangkham premesor lamda masigi khangairaba amadi Manipur ki mapanda laikharba mitai lon Manipuri lol bunung sijaba mipung khudibakna akhang haibira u aina khara khangjaba miyamda pawdam jabasida awadaba semdok minaduna lol mayek chawkhat minana hon minasi ani lol mek tambima tamda thaujal heba miyoi singbusu aina ikai khumnajari amadi thaujal heba miyoi sing yauba lob singbusu organization singbudu ai hangna kono na kurumjari ngasigidi matang ngasel losinjarage punamakpu ikai khumnaba usari matung upload taw matamda koi punamak amuk punaminasi